Tangal Bazar da temporary market set sararoi haina government na warep lokre. Government na kaithel sang sabagi chay na ba si warishin purokwa ngamdrabadi amuk hanna akai ba kaithel da famlagani haina kaithel fambi sing na warep lokre. State Cabinet na Governor da February ki tang taraga taruk tagi Assembly Session kaubina bagi damak haizan na ba lepre. Amasung Itanagar da pangtukotariba Film Northeast 2016 Festival da maming lerba filmmaker Aribam Shyam Sarvagi film sing utkadawi. Mayam ukurum zariya dom yangbir bisi Impact News ni Prime Time Manipuri News Bulletin day kaidem jantizina huje pungja si fawgi mariba pausing mayam da pizari. Tangal Bazar da temporary market set Saba state government ki thaurang handokre anoba temporary market set Purana market ki mathak temporary market amadi family welfare mamangi parking mafam da war footing da sargani haina Manipur government ki wangang loi moirang them okendrona fongdokre ngasi babuprada leba minister ki chamber da paumi singa unaba amada minister okendrona fongdokibada yuhar habana maram oiraga sokhan kiba kaithel nupi lishing amaga chamapa lasibu state government na matam kharagi oina khwairambal temporary market amadi lamfel sana kaithel da sana bahaina lep kibani adubu state government ki policy program asi vap tanadaba amadi kaithel gi imaibel singna kanna thingbadagi Tangal Bazar da temporary market set sabagi khongthang asi lakhibani haina minister okendrona fongdokhi Nakalamrom da state government na khwairambal kaithel gi oirakliba fibam gi matang da all political party mifam kaubagi tangai fadaba laite haina minister okendrona sengdokhi adon yanaba purabani na hojik leiriba temporary market set sida nahan gi mioi lising amaga chamapan muksigi manungda lising ama khare henbadi ekhoi akomade tobu ngamani dana pandam thame lemoriba chanipan muksina kamai togudage do khoi masi khanari khanaba seisa family welfare gi mamang da leiriba jaga se 338 feet sangba aduga 43 pakpa adu yamdrabada maseisa mi chamri dagina chamri kunthra gumba chanba ya hena panari Purana market ki mathakta chatu kumba malib taragadi around singani gi meya da yora ani siumbagi phibam lakpa taragadi ekhoina amuk meyam na pamna de na khaliba sarkar na di praja gi apamba adugi maibel singya pamba da maihau langpok ta chanana ba futranga gi lambi khaga semne na toroma thodang se khoi slow down tore duga ngasi degi khoi thabuk su lepalle Tangal Kaithel gi lambi da temporary market set sararoi haiba government na laukiba waripu thangmaiban assembly constituency gi MLA Khumukcham Joy Kishan na thagatpa fongdorkiba ga loinana government na bu miyam gi yaifana ba thabak thoram sing paikhatlak opposition da leirabasu chauna mating pangani haina fongdokre ngasi khuyachong polem laikai da leiba MLA Joy Kishan gi yumda paumi singa unaba amada Joy Kishan na hai Tangal Kaithel lambi da gi temporary market set hongdokkiba asi Manipur miyam gi mai pakpani Jangsin kiba khongjang sing adu miyam gi yaifanabani masida kaithel fambi ima singa pau faunaba watpadagi thokiba thodok sing adugi damak nungaitaba fawi haina Joy Kishana fongdoki loinana jangsin kiba khongjang sing aduda asokapan nangkiba takdogi member sing kaithel fambi ima sing amadi police personnel singi awabada MLA Joy Kishana saru yari haina fongdoki amasung asokapan nangkraba singbu athuba matamda fagalakpu oishanu haiki Mahakna makhatana hai Khwairambal kaithel da kaithel family bi ima singi chakhot tharang amadi paikhat pa yaba thabak thoram sing su paikhat kani haiki ayang government bu thagat chaba praga gi hul khangna thabak tobi bani haina aina lojari ngasi gi mai pakpa se ai amasung takdogi khakta nate Manipur miyam gi mai pakpani hokhiba mayam du pau phongna ba wat patagi ni haina akhoi punamangna hujik launare isagi business ki isagi chara tanbagi wafam da natana kaithil phambi ima ibel sing lauriba thaudang asidi akhoi Manipur miyam gi sebani makoi si leibedagi ni akhoi ne ngasi chom hingbada nungai riba sama seba tawba kangbu mani ima ne na lobada haiman ba thokloi masi taseng lamak chumlaba wafam ni akhoi opposition haiba leite afaba thabak tawrakpadadi matam punamakta aikoina mating pangnaba sem saba leina aina government ki tarafta thamjari Nakalamrom da Thangmaiban United Club na Khwairambal Kaithel area da hayeng public curfew tawgani tawramba du handokre ngasi Thangmaiban polem laikai da paumi singa unaba amada Thangmaiban United Club ki wangang loi laisang them project maitaina fongdokibada
Thangal Kaitel gi lambi da temporary market set sabagi matang da thokiba chayet naba sing asi ngasi faw gi manung da government na warishin ama puraktrabadi hayeng da gi bazar area da public curfew tawgani haina lauthokibani adubu nakal ani gi marakta yanaba purakhibana public curfew gi khongjang asi handokpani haina phongdoraki ye hoi takduga hoi gi honorable MLA ga Manipur government ga hoi gi yanadaba leirambadu ngasi yanare haina akoi hairakpadagi hoi ihan hambada akoi gi hangwaiban United Club na karigumba ngasi bogi nomajing bogi manungda yanaba poraktaba taragadi akoi hayeng ayuktagi akoi pung kunmari subna akoi bazar manunggi oiba curfew thamgani haina tawrambani adubu hojik yanaba or e haidana akoi takdugi site gi honorable MLA site gi information pirakpadagi akoi akoi gi taksu handoe Hausta phangba pawmagi matung ina Imphal West District Magistrate na thangmai banamadi bazar area da thamlamba matam kaktaba curfew adu ngasi numidang wairam pung 3 tagi lokthokle haina khangalakli hojik makhataba pawda chaliba thasigi manungda government na kaithel sang sabagi wathok asi loishin bidrabadi kaithel teklabasu tekna khwairambal ima kaithel anigi potfam fambi imai bel sing masa gi potfam da amuk hanna hanjillagani haina phongdokre ngasi khwairambal kaithel da pawmi singa unaba amada khwairambal nupi kaithel semgat sagatpa loop ki president Thaudam Santina phongdokhibada ningkhaiduna leiriba kaithel asida phamba ima ibel sing phampham leitaduna lamjau sorokta awaba kaya mayok nariba asi karamna loishingadagi haibagi mahutta ainaina tawbuna chummi mina tawbuna lali mafam chai chade haiduna laibak wathok ohenbata natana rajniti da pusilakpa asi laibak thibani ima ibel sing dukan karakta lambi mayaida potfam phamningba natte adubu mafam chadi haina ngangnariba singna mafam ama puthokpadi ngasi fawba puthokpidri nakalamromda akaitoi thoklaba kaithel sing athuba matamda semjinbagi mahutta rajniti shanaduna leire maramaduna leibak ningba prajar yaifanaba khanba mipung khudim angna kaithel gi wathok asi leibak wathok ohenbiranu potfam phampham leitaduna sibasu siba aduna chatliba tha sigi manungda potfam phamnaba mafam pibidrabadi mathang thagi ahoba numittagi isa gi potfam da changnaba ware laure masida tholakpa afafatagi daita pumba paliba government asina pugadabani haidi ahing lektuna kaithel chaba ya khidrabani matamduda kaithel gi imasingna chawkhotpa pamdaba nungi juki miyoini haiduna praja miyamna laukhibadu hojikti mokoi kadai da leikhrabage maram aduna leibak ningba prajagi yaifanaba khanba mipung khudingmakpu leibak wathok oihanbiranu pofam phampham leitadana chara helaga sibasu siba kaithel ningkhaiduna sibasu siba government na chaliba tha sigi aroiba fawgi manungda akaknaba mafam ama simbidaba tarabadi mathang thagi ahanba chayolda isa gi mafamda changnanaba warep laure masida afafata tholakpa daita khudingmak paliba government asina pugadabani Nakalamromda January gitang marida yuhar habadagi kaithel ani ningkhaibadagi numit kunni rom pot yonba phangdabana maram oiraga kaithel fambi nupi lishing ani rongi nongmada lupa lakh mari henna manghale haina khwairambal nupi kaithel sengot sagatpa lupki secretary TH Rani na phongdorakli kaithel da pangthokiba mifam amaga mari leinana mahakna haikibada miyamna kaithel fambi nupi lishing ani khaki oina uriba asi aranba mityengni potfam fambi nupi lishing ani asigi mathakta mioi lishing ani rongi nongmagi khusumal tanbagi lambi thadatuna thamli hoji oirakliba kaithel gi fiba masida Manipur gi civil society organization singnasu mioi kaya ga khusumal tanba ngamdana leiriba asi khangbibaga loinana athubada warishin ama purakpada mateng pangbiu haina phongthorki mi lising ani gi matungin ba mi lising ani romamju masigi kaithena ni sine yakta matamda loinbak sineba ado miyam sine de khoi mi lising ani khaki kanoda khanba maliba masi khoi khalan jangdaba hai dare masidi lebang miyam ge oina tabu thabak ni miyam ge oina lakpo ponina miyam ama masina kaithen sida yonaba khonaba khoi kaithen sa item mayam yolise masi karba si loin pulap sineba thamrum phare khoi masida karba ji pulap siminaraga leise masina kaithen sida phamba khaktana tana masigi puthoraiba haidar ko pothokchi puthoiba koi Manipur gi oina helum handicraft ki sigumba puthoiba mayam je loinbak pulap siminai ne ngarang phongkiba state cabinet mifam na tara suba Manipur legislative assembly gi taragomdoi suba session mathang thagi February gi tang taraga taruk tagi hongnaba lepna khibaga loinana madugi damak Manipur gi governor da sumon tawbinaba haijanaba warep laukre
Cabinet mifam adu ngarang nungthil pung mari taba matamdagi Chief Minister Okram Ibobi Singhna chair lauduna Chief Minister Secretariat ki conference hall da pangthokibani. Cabinet mifam adu ki matang da Manipur government ki wangang loisu oriba Education Minister amasung CF and PD Minister Moirang Them Okendrona hai Assembly session asi chahi asigi ahanba session oibana mathang senba chahi Englishing ani taraga taruk tara taret ki state ki budget puthokpaga loinana governor ki address su laigani. Assembly session asi March ki tang mari fauba chathagani. Chorokna sitting taraga mari gumba lairaba yai hairi adumapu chap chaba masingdudi Assembly ki Business Advisory Committee BAC ki mifam famduna laptop kadabani haina fongdoki. Manipur ki yelhomi kannaba pass taukiba bill ahum ki matang dar Churchanpur da thokiba thodokta miyoi mapan sikiba ki matang da sengkiba JAC ga JCLPS ka wari shanudun athuba matam da wari shin purak lagani haina JCLPS ki convener Komdram Ratana fongdokre. Ngasi Joint Committee on Inner-Line Permit System amadi Suknu apunba loop ka khusam naduna Save Indigenous People kauba campaign ama Suknu Bazar da leiba Chingtam Community Hall da pangthoki. Thoramadu da saruk yakiba KH Ratana haikibada Assembly da pass taukraba bill ahum adu implement taunaba government na hotnabagi mahutta tumina laisiliba asi afaba khongthang oiroi. Bill pass tawdringaida Congress Party ki oiba amadi all political party ki oiba mifam kaya famduna khana nainabagi mifam kaya pangthoki. Adubu pass taukraba bill sing adu karamna implement tawhangadagi haibagi matangda wafam amatta khana bidaba asi Manipur miyam gi laibak thibani haiki mahang hai lagliba February gi tang tarukta UCM amuko amadi CCS ke na sinduna pangthokkadarba miyam gi oiba rally sida Manipur da khundamina riba furupuna makna saruk yabiyo haina miyam da appeal tawki. ꯑꯩꯈꯣꯏꯒꯤ ꯌꯦꯜꯍꯧꯃꯤ ꯆꯤꯡꯃꯤ ꯇꯝꯃꯤ ꯃꯩꯇꯩ ꯈꯛꯇ ꯅꯠꯇꯅ ꯃꯩꯇꯩ ꯄꯥꯡ ꯈꯛꯇ ꯅꯠꯇꯅ ꯀꯕꯨꯏ ꯈꯛꯇ ꯅꯠꯇꯅ ꯂꯩꯔꯤꯕ 29-30 ꯃꯌꯥꯝꯁꯦ ꯃꯁꯤ ꯃꯄꯥꯟꯗꯒꯤ ꯂꯥꯛꯏꯕ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥ ꯃꯌꯥꯡꯁꯤꯡ ꯑꯩꯈꯣꯏꯒꯤ ꯁꯛꯁꯨ ꯃꯥꯟꯅꯗꯕ ꯅꯦꯄꯥꯂꯤꯁꯤꯡ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯣꯡꯒꯣꯂꯤꯛ ꯄꯤꯄꯜ ꯑꯣꯏꯗꯕꯁꯤꯡꯅꯦ ꯃꯁꯤꯅ ꯌꯣꯠꯁꯟꯈꯤꯗꯣꯔꯦꯕꯒꯤ ꯑꯀꯤꯕꯗꯨ ꯂꯩꯔꯀꯥꯟꯗ ꯍꯧꯕ ꯏꯍꯧꯅꯦꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯟꯅꯕꯅꯦꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯟꯅꯕ ꯏꯍꯧꯁꯤꯒꯤ ꯄꯟꯊꯨꯡ ꯑꯃ ꯇꯥꯡꯀꯛ ꯑꯃ ꯌꯧꯕꯒꯤ ꯕꯤꯜꯁꯤ ꯄꯥꯁ ꯇꯧꯔꯀꯥꯟꯗ Haingang Assembly Constituency ki MLA Nongthongbam Birena Laibaki Luchingba ama oirabadi Prajargi Khangadabani haina fongdokre. Ngasi luwang sangbam da leiba MLA Masagi mayumda pangthokpa Haingang Assembly Constituency Congress ki Advisor Sympathizer Unit Committee Member amasung Haingang Block Congress Committee ki oiba Get Together ki thoramda wafam asi fongdokhibani. Thoramaduna Birena makataraduna hai aikhoine hingliba lamdamasida Kanglup amaga gi marakta unkhatnaba helakle kaithel gi wahouda ima ichil inaw singi marakta Utup Paiduna Funa Hale Hairi. Churchanpur da Laikhidraba Miyoi Mapan gi masa hauzik fauba mathau mangam pangthok handriba asiba hakchang gi mathakta politics tauribra haiba wahang hangki. Ngasigi get together gi thoramadu da haingang da leiba tongan ba loop singi mihut sing amasung yamlaba nupi kayana sarukyaki. Ipai pugi leramba lamami kanana kalba ole. Churchanpur Manipur ki lebang ama leiba dang tawre Tamenglong ama leiba dang tawre Ukhul ama leiba dang tawre Imphal ama leiba dang tawre Manipur se ma thoba pang da tawna ba dang ma pu pan ro leiba dang tawre ba sidai dei koi sum yeng ga leiba da sum leiba ga yaw ne ga sum ngang ba su ya da taw ba su ya da dagi pulla ga su thangum taw adagi afaba taw ra su taw da gun taw hai re ta da gun taw Hayeng aina ani laibaki oibani lanai oiba pot amada natro lanai gi phangdi damakta natro lanai gi paisa gi damakta kaligo makara malai compromise toroi laibaki oiba pot de sachi ba se pro rope BJP ki National President Amit Shah bu amuk hanna party asigi president oina hablakpada BJP Manipur Pradesh nasu harang nungaiba fongdokre. Hauzik Delhi da leriba BJP Manipur Pradesh ki President T. Chaubuna amuk hanna National President khalaklaba Amit Shah bu ngasi Delhi da taram okre. BJP Manipur Pradesh ki President na telephone ki khutang da Impact TV da fongdora kibada ngasi pangthokiba President ki mikal adu da punna nomination file tare tauki apunba awang nopok state singi oina mahakna luchingduna nomination file tauki. Ngasi pangthokiba President ki mikal adu da lamba yaudana Amit Shah bu President khalle haina election ki returning officer na lauthokibani haina BJP Manipur Pradesh ki President na fongdorki. Nitaipa chutekta leiba BJP ki office da Paumi Singh unaba mada BJP Manipur Pradesh ki executive member veteran politician o joina Amit Shah na amuk hanna party ki president oirakpaga loinana Manipur da BJP ki mapangal kankhatlagani haina fongdoki. Ikui na pangthokadariba Assam ki election madui makha tarako election sida aikoi
soidna sarkar baiba ngamgani loina awan ko baro da laiba Manipur da uji Congress na sason pai basi lakariba election da di mahaki able amasung unchallengeable leadership makhata soidna Manipur da sason pai ba ngamna bagi thajab do koida ami All Manipur Selected Special Employment Generation Program SEGP Beneficiaries Committee na makoida toliba loan ki senfam state government na kokpiro haina appeal torli ngasi Manipur Press Club ta paumi singa unaba mada committee sigi wangangloi Hazir Arafat Ali na fongdokibada lamdamasigi lairik laisu hairaba naha singbu masa maromdom lepchanaba senmit loan fagatnaba pandamda SEGP Ching amadi tamgi beneficiaries lishing taruk henbada ing kumza lishing aniga maridagi ing kumza lishing aniga subna taruk fawba phase ahum thokna piki adubu chahi khara sida lamdamasida natural calamity ban blockade bird flu swine flu yauna khudong thiba kaya nangkhiba sina beneficiaries kaya da awabagi potlung kaya nangkhi madam state government awaba taraba beneficiaries singi khanbiraga SEGP gi loan asi kokpiu haina Hazir Arafat Alina appeal tarukli Tabak Panghodaba Laisu Hajaba Naha, Manipur, the Ladiba, Youth Sing Amadi Hansing senior person Haitare. Masi Singina when a loan Amasi Tauzoki Basida, beneficiaries when a Tampaki district, Maris the Ladibasi, High Rivasing Seat Tonganba, Pino amount sing seat 50,000 to 5 to 6 lakh. High Rivasin from Jingja, recovery seat on Nabana Sakana, can but trade Amasu. Lamdam Sida, Awabagi Tankama, Iru in a Dunlay Naribase, Masi Sakana Manipur government upon toy. Natragadi Kanakan bag several Makata vegetation map section Lakani. Nupi macha ani bu nupi oibigi ijat khonggaung nage hotnaramba nupa ama masak khanglaba fawba police na action amata laukat pidre hairi ijat khongoi nabige tawramlaba nupi macha animak pokminaba machin manau ngaktani nupi macha amana chahi 13 sure amana chahi 3 khakta ngairibini Tawdosigi matang dangasi Manipur Press Club ta paumi singa unaba mada nupi macha ani asigi mapana tawdok asi thasigi haukiba tang ahumgi numidang da thokibani hairi tawdosi da January banupa asi makoi gi laikai ga hek naknaba laikai dagi chahi yankhai mapa lom suraba nupani haina fongdoroki tawdosigi matang da Bisnupur Women's Police ta thasigi tang taruk ta report ama file taw rabasu haujik faba punbagi thabak amata lokhat pidri haina nupi macha dugi mapana makata raduna pendaba fongdoroki Marale Rabanupa Sigumba Sagilam Satpa Singsi Aingi Matik Saba Serak Pibipa Aying Tungi Chai Susuro Charon the Suk Masigumbagi Kaya Tolaka the Singsidegi Madu Pakinanaba Ain Bo Hojik Kongong Ribasi I lay Havasimedita Senai Kanganjaningba Imphal East District ki manung chana lairiba sombung kabui khunjaw dangasi chakan gan ngai gi thoram pangthokre Lining Thau Chandrakiti gi matamdagi hauna khunda leitaduna lamdamasida lairaklaba kabui furup asina ngasisu masag oiba saktam ngaktuna chakan gan ngai gi thoram pangthoktuna lakli chahi amigi manungda wakching gi tarag humdoini panba numittagi numit mangani chupna pangthokliba kumhai asigi nunggyoiba wakhal thokti poinu thagi matam fawbada mahimarong kaya lokpa loirba matungda Manipur gi tungan ba mafam kaya da khunda leitaduna lairiba kabui singna nungaiba phongdokpa oina kumhai asi pangthokpani hairi Nakalamromda gan ngai kumhaiga mari leinana lamlong kaithel fambi apunba luf amadi coordinating body khuraina sombung kabui khulda ngasi potlan bagi thoram pangthokre haina coordinating body khurai gi cherol amada thangalakli Numit mari ni chupna Itanagar da pangthokada riba film Northeast 2016 festival da filmmaker Padmasri Aribam Sham Sarma gi film sing utkani hairi wafamasi Arunachal Pradesh ki maming lerva filmmaker Moji Ribana fongdokibani filmmaking gi matang da sothaduna leriba Arunachal Pradesh na recourse kaya ama khomjillaba matungda awang nongpok lamdam gi best film sing khannaba thorang tawbani February gi tang taraga terita gi horaga February gi tang kun fawba pangthokadaba Northeast Film Festival asina awang nongpok ki naha sing da film making gi top magun sing promote tawgadawri Chaliba thasigi mari da Tamenglong district ki kabui khunda epicenter oiduna akanba yuhar hakibagi thogdokta chauna amangata thokraba Senapati district ki Saparmaina 4000 modbung Kangla Tombida Indian Red Cross Society Manipur State branch na firol amadi nongmada changdraba yadraba potlam sing yan thokre yuhar habana sokhalaba mafam sing adugi miyam amadi hauzik relief camp da changjafam lauduna leiriba miyam aduda Indian Red Cross Society Manipur State branch ki secretary Dr. Wai Mohanna Luchingduna Potlam Singh asi yan thokibani
सोसाइटी असिना मखा ताना इपिसेंटर ओइखिबा कबुई खुलेंदसु चतुना नोंगमदा चंगद्रबा याद्रबा पोटलमसिंग यंथोकनी हाइरि मखा ताना अखोई अमुक इपिसेंटर ओइरिबा खुन होंगरे हाइरिबा कबुई खुलेंदो अदो नेक्स्ट वीक सैटरडे गुम्बदा मुक चटलगा मुक रिलीफ मेटेरियल यंथोकनी अदुगा याम हेना सोइबा अखोई 4000 की लमदो अदुदा रिकवरेबल ओइबा फैमिली टेंट यांखैदो अखोई क्लब की प्रेसिडेंट ना दाई तौरगा युम साबा लोइदिंगै मनुंग था अनि गुम्बा हुंबा सिनरगा अखोइना मुक रिकवर तौगदौबा फैमिली टेंट 50 अमुसु यंथोकगी अखोई कांकक अमा थमजरी ngasi thawal district ki manung chana leiba kakching garden yengluraga tholakpa maruti van ama accident thokre garden asigi thoklak fam lambi da brake fail oirakpadagi accident asi thokibani hairi adubu laibak phabadagi mioi mari tongba van adu fibam thina accident thoklabasu thoidokpa sokapandi yahodre Palace compound leiba iboyama sumanglila sanglenda Manipur State sumanglila council na sinduna chathariba ningtham kumhai gi ngasi marini chanba numita sanalebak natom artist association gi oina Prafulo Chandra na direction piba Ranjit Ningthauzana ibalila melai laishna miyam da khudol tamkhre panbayai thasi gi hogi patang kunma thoidagi iboyama sumanglila sanglenda taragani thoirak suba sumanglila ningtham kumhai chatharakibani मियोई शाह या इमुंग निसिंग निसिंग इमति बो थाले बे बहुत का था मबा का ला का लो ना ना हाइदा दब हाइरो आई ने मम दा हाइदिबा खेल वाला ब्रो खुद तो चानिंग का बदी आई ना बिया मिले ना दोंग के का बियो तो कोई के का बियो Hauzik ngasi nomagi sanabagi pauda Anisuba Elite Cricket Tournament Champ Khagempali Mai Pakre Manipur Cricket Association Sinduna Luang Sangbam Daleba Luang Popa Cricket Ground ngasi sanakiba tournament asigi league match amada Model Club Chingamakhana Tos ngamduna batting hana sanakibada apiba over kuntra da wicket Nepal turaga run chamaga supna nipan khaklobang amki Masigi paukum oina Anisuba batting sanakiba champ Khagempali na over kunga taret ka ball anida wicket ahum turaga run chamaga supna bapa lauduna match asi wicket tareta mai pakibani match asida champ Khagempali gi batsman Boni na man of the match ki mana fangbang amkibani tournament asigi hayeng leiraroi makha taba league match tha sigi tang kunga tareta sanaragani Manipur Veteran Cricket Association Sinduna Langthabalgi Public Ground Chathariba Ahum Suba 2020 Manipur Veteran Cricket Tournament Dynamic Sporting Union Kwakathal Semi-Final Chankre. Ngasi sanakiba tournament asigi ani shuba quarter final the Imphal West Veteran Cricket Club na toss ngamduna batting hana sanakiba da apiva over kunda wicket taruk turaga run chamaga taraga taret lawungamki. Masigi paukum oina ani shuba batting sanakiba Dynamic Sporting Union Kwakathal na apiva over kun yaudana over taraga nipan the wicket ani turaga run chamaga taraga nipan lawduna match asi wicket nipan da mai pakibani. Dynamic Sporting Union Kwakathal gi batsman Ching Tamna Run Yankai Taret Lauduna Ngasigi match asigi man of the match Tabangamki. Hayeng Sanagadaba Ahum Suba quarter final the Model Club B Chingamaka Amadi Nauria Pakanglakpa Sporting Association Anina Lamba Taunargani. FC Lamlai na Ahanba Ngangkham Bilatombi Amadi Ibemal Memorial Lamlai Amusung Kundrakpam Kendra Village Wise Football Tournament ki winner oikre. Ngasi sanakiba tournament asigi final the FC Lamlai na YDCL Pungdongbambu Panjal Taret Amada Mighty Papi Kibagaloinana. Tournament asigi winner oibangam Kibagaloinana. YDCL Pungdongbam na runners up takibani. FC Lamlai Sanara is Herojit na ngasi sanakiba final match adugi man of the match tabangam ki. Lamlai Assembly Constituency ki MLA KSS Biren Lamlai PS ki OC Hashley Hawkif Amadi Lamdamadugi Masak Naiba Miyoi Kayana ngasigi tournament asigi lotion bagi numita saruyaki. Panbayabadi Saijang Youth Club na Sinduna Club asigi sanabungda chatharikliba tournament asida team taragani thoina saruyaki. Anisuba State Level KSYC 4-man aside Open Super Soccer Tournament SWC Hyangthang Mai Pakre
Kamakya Social Youth Club ki Hiang Tangi Sanabungda Club asina sinduna ngasi sanakiba tournament asigi league match amada SWC Hiang Tangi Sanaroi e Bobby na match ki Yankai Mari Suba Minute Chankiba amata ngaiba Panjel aduna SLC Sangai Probu Panjel amasinoda Maitiba Pikibani. Team Kunmanga na Saruk Yaduna Thasigi Tang Taraga Taritagi Chatharakliba tournament asigi Hayeng Makhataba league match Mari Sanaragani. Anisuba Niles Wahengbam State Level Open Futsal Football Tournament KYC Kaino Thongkha Pisu Oinam Bazar Makha SKLFC Sayang Khwai Ningthau FCPK Yumnam Khunau Amadi AAC Babupra Mai Pakre Niles Wahengbam Memorial Trust Amadi Usa Bhavan Club Anina Khusam Naduna Club Asigi Sagolban Sayang Pukri Mapal Dalaiba Sanabung asida ngasi sanakib ahanba league ta KYC Kaino Thongkhana UBCA Sayangbu Panjal Taruk amada maitiba pikhiba galoinana ani shuba league tana Pishu Oinam Bazar Makhana NFC Moirang Leirakpu Panjal Taret anida maitiba pikhibani Tournament asigi ahum suba league ta SKLFC Sayang Khwai Ningthongna A Square Patsoibu Panjal Mari Amada Aduga Mari Shuba Liktana FCPK Yumnam Khunau AS Thangmaibanbu Panjal Taruk Sinoda Maitiba Pibangam Kibagaloinana Manga Suba Liktana AAC Babu Prana KYFA Kwerengaibu Panjal Mapan Amada Maitiba Pibangam Kibani Team Kunitoina Saruk Yaduna Chatharakliba Tournament Asigi Hayeng League Match Manga Sanaragani. Anisuba W Thoibi Devi Challenge Hockey Trophy Men's Open 2016 Mapangi team Mangana Saruk Yaduna Thasigi Tang Kungan Nipandagi Kumal Lampak Hockey Stadium da Hauragani Manipur Hockey na Sinduna Pangthokodariba Tournament asi League Cum Knockout Tournament Oigani Loinana Eastern India gi Oina Hockey Masanagi Khwaidagi Chawba Tournament Oigani Hain Organizing Committee gi Maikai Phongtorokli Ngasi Manipur Press Club ta Paumi Singa Unabam da Manipur Hockey gi President Olympian Khatri Mayum Thoibana Phongdokibada Tournament asigi damak Mapangi team Mangana Saruk Yagani Loinana Manipur gi Oina su Punna team Mangana Saruk Yagani February 30 forward Chathagadawriba Tournament asida National Umpire Ahum Amadi State Umpire Manga na conduct Taugani Haina Thoibana Makataradana Phongdokki Haji Pawada final Tauribasi team Tarani Mapangi team Manga Yawi Aduga Akoigi state ki team Mangaga team Tarana Akoigi Likam knockout basis ta Sanagadoriba Dugumba tournament nasi cash prize da 1,75,000 tournament nasi Akoigi Northeast India da Khwaidagi henna chawba hockey gi tournament ni hoji phawda tawribasi aduna successfully mamangi sahi dagi handagi sahi na case award asi akoi hengal laga tawrei aduna henna attractive oiba tournament oina Manipur da ngasi akoi Manipur hockey na tawjeri bani Alright, the bulletin sigi headlines amhana mayam thamsage Thangal Bazar da temporary market set Sararoi Haina state government na warep laukre Government na Kaithel Sang Sabagi Chay Nabasi Warishin Puroko Ngamdrabadi Amuk Hanal Akaiba Kaithel the Fam Lagani Haina Kaithel Fambi Sing na Warep Laukre State Cabinet na Governor the Fabric Tang Taraga Taruktagi Assembly Session Kawinabagi Nabag Haizanaba Lepre Amasung Itanagar da Pangthokodariba Film Notice 2016 Festival the Maming Lerva Filmmaker Aribam Shyam Sarmagi Film Sing Utkadauri